Tungan social media ki maruoiba I pau khara myam da share tawjake Pangal nupa amana Meitei gi Mingda fake Aadhar pairaga Meitei nupa Saraga Meitei nupi Koirga amasung mari Leinaramle gi sengdorakre aina Aadhar Saraga do ai loina lanjakre matunda munda I tawjaroi adu singdo mina sindaru singdo ai ya sol ngatane ai amwa to matung to oda yang punya tiapa condition ai chane yana Makha tarakpa update ta Sursanpur da laiba tribal phurup masel gi marakta irang tholakpa yabagi oithokpa laiba maramda numit humni gi oina Sursanpur mangjona na curfew thamjin khre Sursanpur DC na thokpa order amagi matung inna ngarang numidang pung 6 tagi hauraga October gi tang 19 gi ayuk pung 9 phawba athing basi thamkhibani hairi Makha tarakpa update ta class KG amadi class 2 khakta karibi angang satri anida molest tawrambagi phare hairi Farab myoy dudi hibok mayum riyazur kawi hairi makha taba lokhat kadaba action singi damakta farab myoy du police ta sinakre